Miyam gidamak leiriba journalist singda kahenba thabak chathariba singna amju natraga EGM da hana tanaduna asoi aram semdoknabagi mapham pibiu senior journalist amabu live attempt torakpa ase condemn tawi haina all Manipur working journalist union amjugi president asem baktana fongdorakli wafam ase tha asigi haukiba tang 19 gi numidangda Imphal East ki manung chanba hatta Cemetery Manakta Naharogi Todang Pauchegi editor Koirom Loya Lakpobu Sakang the Basing Mioi Karana Life ATM Torakiba Todopu Yaning the Utuna Amzu Amadi EGM Anipuna Chatarakiba Wapam Mifam Amada Fongdorakibani Kaisampat Laymajam Laikai the Laiba Yaifatoni Community Holda Paumida Aki Kang Piba Tobigano Paumida Kutaba Yaning the Haiba Play Card Kaya Season Aduna Chatakiba Wakat Mifam Aduda Asem Baktana Makata Raduna Tokriba Tongdok Asi Kanana Kari Maramgi Tauraklibano Haibadu Kangbada Kangdaba Maramna achum aran Putokpa Ngamdre Fana Nungaina the Badna Traga Asweba Yaurabasu Journalist Sing Amadi Editor Singi Platform Ama Oina Lairiba Editor Guild Manipur EGM Amadi Amzu da Hana Pau Piduna Aswai Aran Sing Semdoknabagi Matam Piduna EGM Amadi Amzu da Tanabiu Haike Masidanatana Leibak Miyam gi seba toriba journalist singda achumba thabak chatharakpa ase condemn tawi haiba wafam sing fongdokhi editor su eriba laron thudangi ta editor da live attempt torokpa khanguduna maram su khangdaba ada koi khangani koi pamjeri se kari maram gino maunda live attempt torise aduga akhoi role am leje akhoi su akhoi da kaigumba akhoi gi any media person editor wagera journalist singi kaigumba leraga de akhoi da hana haibiu aing ngang khaidana thok tokjeri ba akhoi da somala pase yamna akhoi da yamna disap tawwa akhoi da yamna nungnang ba bokpa ganoni adu masi matung dadi kaigumba masi kana gumba to leraga su aham da akhoi da madugi editors maram lega editors haibiro amjugi maram lega amjuga garo haibiro masi tawre smamen tawre मासे सुमम तौरे नदसी लाले खोले बे कोइदा तौर मतुंगा एक्शन गा मागी तोगम तो तौना बना फगनी है नै मसी अपन तौजरी